Manipur YAONA AWANG NONGPOK STATSINGDA MAYOKNARIBA ICHAO ASI MAPUNG PHANA THENGNANABA Prime Minister NARENDRA MODINA LUCHINGBA Center LEINGAKNA MATIK CHABA KHONGTHANG LOUKHATTE HAINA Congress ki President Mallikarjun Kharge na Pendaba Phongdorakli AICC ki President Mallikarjun Kharge na X thagalakpa post amana hai Hauzik Manipur Assam Meghalaya Sikkim amadi Arunachal Pradesh ta ICHAO mayoknari ICHAO asina maram oiraga miyoi la kaya awaba mayoknari miyoi kaya amana thawai mangkrabani maram aduna Prime Minister Relief Fund dagi statsing asida athubada yamna transparent oina financial assistance khara pigadabani kumja lising ani tara tarukta Prime Minister Narendra Modi na Assam ase flood free ohelagani haina thazaba pikiba do ngasi su miyamna kaudri kumja lising ani kunithoi da su wafam adumak Union Home Minister Amit Shah na phongdokpa laikrabani wafam sing adu yenglurabadi double engine gi leingak asina Assam ase mirai bire hairoidabagi maram leite oiragliba pibam asi yenglaga Prime Minister Narendra Modi na PM Cares Fund audit tawdaba lupa crore kaya lei haina phongdokhiba adudagi senfam khara kaithoklaga ICHAO gi awaba mayoknariba singda thadafam thoi hairi nakal amaromda Congress ki LUCHINGBA amadi workers singnasu awaba mayoknariba singi mateng pangnaba angamba thakta honaminashi haina mahagda makata na appeal tawki